Russia na Ukraine gi Severodonetsk city gi chada marfu gi chang control Toure Nanthoktuna Chennaba Lambi Kakthatkhre Ukraine gi nongpok thangba city Severodonetsk gi chada marfu gi chang Russia gi lanmi singna control tawkhibaga loinana city asidagi thokhigadaba maru oiba thong ahum su thugai khibana lambi thokpham leitre haina official report amagi matungin phongdok le Ukraine adi Severodonetsk city da leiba asok apan nanglaba miyoi sing adu evacuate tawnaba yamna kanna honari haina regional official singe maikai dagi phongdok le nongpok thangba Luhansk region gi governor oiriba Serhi Haidaina haikibada Severodonetsk dagi civilian sing paksana evacuation tawba se lan yamna kanna soknariba oibana oithokpa yaroidaba phibam amada leire Ukraine gi lanmi singna city gi chidai oiram leiba industrial area da taksilak le Russia gi lanmi singi maikai dagi achauba artillery sisinaduna attack tawbugi thawong chatharak le Haujik asok apan nanglaba lanmi sing adu Ukraine gi military local gi resident singa pau phawdok naraga evacuation tawnabagi tanja adu de leire Severodonetsk city da leiriba miyoi gi apunba masing ase lak amane adubu haujik ti miyoi lising taragani thoi khaktamak ngaihaurai civilian samnga rom henbana Azov chemical plant sangjapam logdunu leire Russia gi lanmi singna atat akham leitana artillery kapsin bagi thawong sing chathare Luhansk region dagi civilian humbudra de evacuate Toure marak asida Russia gi general amana haikibada Azov plant dagi civilian sing evacuate tawnabagi damakta humanitarian corridor ama hangdoklagane Mikhail Mizintsev na haikibada evacuate tawraba sing adu Savatova town tamna puraga chatkre Ukraine control tawriba territory tamna chatpa yanabagi evacuation corridor ama semnaba taksin khraba matung tarakbada thawong asi chatharakibane National Defense Management Center gi head wariba Mizintsev pu Ukraine human rights khongaung nabagi thawong chathai haina maral si de makoina Mariupol bu sis tawduna leiringai matamda troops singna ka henba thawong tawki hai de Russia na Azot factory da leiriba micham sing thokpa yanabagi lambi piraga nei Russia na Severodonetsk city da leiriba Azot fertilizer factory dagi micham sing thokpa yanabagi lambi ama piraga nei tawigumba sung kip na haizari badu dagi Tonganba plan ama sizinaragani haina Russian military na phongdokre RT gi report na Russian military gi warol paladuna hai Ukraine gi proposal adu blockade tawriba plan adu dagi makoi gi lanmi sing lokthokna bahona ba ama oiba yai Russian statement adu na makata na hai Azot plan da leiriba misam singbu facility adu da laisiliba Ukrainian troops singna mi gi sungoi oina sizinare Russian amasung Allied troops singna Severodonetsk ki mi tabe area sing paisilakhibaga loinana Ukrainian force sing gi aroiba stronghold adu da non combatant sa kaya namduna thajin ke city adu Russia ge michang oiriba Lugansk People's Republic LPR na makhoi gi lamgi saruk ni haina claim tawriba ne Colonel General Mikhail Mizintsev na phongdokibada Ukrainian side na makhoi ge military unit sing ge position khana ningai oidre haina laurakpada ge civilian sing kananaba makoina haizaraglibadu blockade tawriba mafam aduda leiriba Ukrainian troops sing lauthokna bohonarakpani haina aikhoina lawe Russian military na hairi madude mafam aduda leiriba kip adu Mariupol city da thokiba adugadi manade Mariupol di Ukraine gi troops sing chayol kaya Azovstal plant da blockade tawduna leiraba matungda Russian amasung allied troops sing da surrender tawkhibane Mizintsev na Ukraine gi official sing da Severodonetsk da leiriba makoi gi lanmi singda khulai thadoklaga surrender tawnaba order taw haina taksin khe chairak sida karigumba Ukrainian troops singna ayet apan piroidaba oirabade Russia na misam singda Lugansk People's Republic LPR na control tawriba lamda asoi angam thokhandana phawhon nabagi wafam yaningi haina phongdokhe Severodonetsk asi haujiksu Ukrainian troops sing leiriba LPR na claim tawriba territory gi manung chanba mafam kharage manungda amane US na Ukraine da dollar billion ama khulai pinaba laukthokadawre US na Ukraine da dollar billion amagi khusu khulai singgi pinabagi wafam athuba matamda laukhthoklagani haina pawgi source amana phongdokle US na Ukraine da nauna pigadoriba khusu khulai sing adugi manungda anti-ship rocket system artillery rocket amadi howitzer round yaure US ki defense secretary Lloyd Austin na Brussels da NATO gi ally singa unaringai cherakta 8 package asi laukthorokibane US na Ukraine da pigadoriba khusu khulai sing aduda category ani thokna khaidoklaga pigadawre Biden na US dollar million chahumga yangkhai gi henbagi arm transfer tawgadoriba sida multiple launch rocket system MLR yaure loina na M777 howitzer ge spare parts sing su yawgane ani suba package aduna dollar million chatruka yangkhai gi oigane masidana ground based harpoon anti-ship missile launcher capability
Secure Radio Night Vision amadi training na chingba yaure White House ki maikay dagide hinamasigi matang da comment piyu haiba yakide. Ukraine na United States amadi atay atopa Western laivaksingbu Russian force na pressure pibagi chang hengalagliba si yanglaga atuba matamda kusukulay pibi na ba taksiliba ni haire. May thada President Biden ki administration na Ukraine da M142 High Mobility Rocket System pinabagi thaurang laukthokkiba nei. Masi maruai na Russia gi manung hansilaga leiba region sing da target tawroi haibage thajaba piraba matungda pithakibani haire. President Biden na thamliba condition asi Ukraine gi lan asi hena pakthok sauthok halaktanabagi damakta ne US na ground base harpun launch thananaba khanare. Me thada report tawkiba wafam amada US na Ukraine da harpun missile launch tawnanabagi system asi US jahaz amadagi laukhoklaga pinanabagi wafam khanare. Boeing company na saba harpun missile sing asi missile amada million 1.5p haire. Kip region da siba mayamgi anauba mongpham amasu thengnakhre. Kip region da nongmai na kaptuna hatkiba misam taret ki haksang sing yauba asiba mayamgi mongpham amasu inaunong na thengnare haina police na phongdorokle. Ningthokaba numita chawba mongpham adu thengnakiba matungda Kip region ki national police ki chief and drill Nivitop na haiki madude misam taret adu Russian troops sing na torture tawraba matungda yamna tamthina makokta nongmai na kaptuna hatkiba ne. Mahak na makatana phongdokibada victim kaya makut tungbunaramki amasung makhoigi khuuda nongmai na panbagi mafam singsu thengnakhi. Police chief asigi matungin na mongpham adu Russian troops sing laikhiba Buda district ke Mairoske village da nangna leirambane masi February 13 da Russia na Ukraine da landaba hokiba matungda achauba mongpham kaya thengnakraba matungda inaunong na thengnaba achauba mongpham amane. April 14 da President Volodymyr Zelensky na Kyiv region gi mafam amada asiba hakchang Chamapan yauba anobong mongpham ama thengnare haina laukthokpaga loina na mafam adu haukiba March da Russian forcing na occupy tawkibani haike Kyiv city dagi kilometer 13 rom lapna leiba Bucha town da Russian military na hatkiba micham chamri ga taraga nithoi gi achauba mongpham ama thengnaki haina town sigi mayor Anatoly Feruk na laukthokibane. UK gi media amasung defense figure singgi mayokta Russia na athingba sing thamkhre. Laman kumbagi khongthang ama oina Russia na UK gi media representative kunga mapan amasung defense figure kungi mayokta athingba sing thamle haina Russian foreign ministry na laukthokre. Guardian BBC amasung atay gi thabak tawba journalist sing yauna media gi representative sing amasung Britain gi minister for defense procurement Jeremy Quinn yauna defense figure sing Russia da sangbada thingba leiraga ne. Ministry asigi matungin na khongthang asi UK government na Russia gi masak nairaba journalist sing amasung Russian defense company singgi makok singgi mayokta athingba kaya laukthorokibagi paukhum oina ne. Ministry asina makata na hai list adu da yauriba British journalist sing adu Russia gi maramda amasung Ukraine amadi Donbas da thokliba thokdok singgi matangda nakal amagi oiba pau atamna na sandokpada senaba singne makhoigi misang mikhai naiba pau sing adu na British society da Russian singbu tathibagi wakal pokhanbada chawna mateng pange aroibada tabiriba pumnamakpu thagatjare.